ꯃꯌꯥꯝ ꯌꯥꯕꯤꯔꯕ꯭ꯔꯥ? ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ. ꯍꯧꯖꯤꯛ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯇꯣꯂꯕ ꯑꯩꯅ ꯋꯥꯐꯝꯗꯨꯗꯪ ꯐꯣꯡꯗꯣꯛꯆꯒꯦꯅ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯧꯖꯕꯅꯤ. ꯉꯁꯤꯁꯤ ꯑꯩꯍꯥꯛ ꯌꯥꯝ ꯁꯦꯟꯇꯤꯃꯦꯟꯇꯦꯜꯂꯤ ꯑꯩ ꯃꯤꯠꯇ ꯄꯤ ꯇꯥꯕꯤ ꯈꯪꯍꯧꯗꯦ. ꯀꯔꯤꯒꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯈꯤꯕ ꯉꯔꯥꯡ ꯊꯧꯗꯣꯛ ꯑꯃ ꯀꯥꯡꯄꯣꯛꯄꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯑꯩꯒꯤ ꯁꯨꯔꯣꯂꯥ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯈꯪꯍꯧꯗꯅ ꯃꯄꯥꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝ ꯎꯅꯒꯦ ꯍꯥꯏꯅ ꯆꯠꯄ ꯃꯇꯝꯗ ꯀꯨꯀꯤꯒꯤ ꯃꯤꯂꯤꯇꯦꯟꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯄꯥꯏꯔꯒ ꯀꯥꯞꯊꯔꯛꯄ ꯕꯣꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯈꯣꯏꯒꯤ ꯅꯣꯡꯃꯩꯁꯤꯡ ꯂꯣꯏꯅ ꯄꯥꯟꯕꯗꯒꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯃꯀꯣꯛꯇ ꯄꯥꯟꯕꯗꯒꯤ ꯂꯩꯈꯤꯗꯕꯒꯤ ꯃꯐꯝꯗꯨ ꯎꯔꯨꯔꯒ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯉꯥꯡ ꯑꯄꯤꯛꯄꯗꯒꯤ ꯈꯜꯂꯨꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯊꯣꯛꯄꯗꯒꯤ ꯃꯤꯠꯇ ꯄꯤꯔꯥꯡ ꯆꯤꯡꯁꯤꯜꯂꯤꯕ ꯊꯧꯗꯣꯛ ꯊꯣꯛꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯑꯩꯍꯥꯛ ꯉꯁꯤ ꯍꯧꯗꯣꯛꯆꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤꯁꯤ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯔꯅꯤ ꯍꯥꯏꯅ ꯅꯣꯡꯊꯣꯝꯕꯝ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯂꯥꯎꯊꯣꯛꯇꯨꯅ ꯂꯩꯔꯤ. ꯃꯥꯅ ꯂꯥꯎꯊꯣꯛꯈꯤꯕ ꯍꯦꯛ ꯀꯥꯟꯅꯗꯅ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯂꯩꯔꯅꯤ ꯍꯥꯏꯗꯅ ꯋꯥꯉꯥꯡꯂꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯃꯗꯤ ꯚꯥꯔꯠꯀꯤ ꯂꯨꯆꯤꯡꯕ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯈꯥꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯂꯒꯅꯤ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯗꯣꯛꯈꯤꯕꯒ ꯀꯧꯇꯨꯛꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ, ꯆꯤꯡꯃꯥꯏꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ, ꯐꯌꯦꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯆꯤꯜꯂꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯥꯛꯄꯗꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯑꯍꯥꯟꯕꯗ ꯍꯧꯗꯣꯛꯆꯒꯦ. ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ DGP, SP ꯂꯩꯇ꯭ꯔꯕ꯭ꯔꯥ? SP ꯂꯩ ꯇꯥꯔꯗꯤ DGP ꯂꯩ ꯇꯥꯕꯅꯤ, DGP ꯂꯩ ꯇꯥꯔꯗꯤ ꯃꯥꯒꯤ ꯁ꯭ꯀꯦꯂꯦꯇꯟ ꯑꯣꯐ ꯗ ꯐꯪꯁꯅꯔꯤꯁ ꯂꯩꯕ ꯇꯥꯕꯅꯤ. ꯃꯍꯥꯛꯀꯤ ꯂꯩꯀꯥꯏꯁꯤꯗ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯑꯣꯏꯕ ꯌꯥꯏ, ꯑꯦꯅꯤ ꯇꯣꯜ ꯑꯣꯏꯕ ꯌꯥꯏ, ꯃꯌꯥꯝ ꯑꯃ ꯂꯩꯔꯦ. ꯂꯩꯕꯗꯁꯨ ꯃꯈꯣꯏꯅ ꯐꯥꯒꯦꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗꯒꯤ ꯃꯐꯝꯗꯨ ꯂꯩꯕ ꯉꯝꯗ꯭ꯔꯦ, ꯆꯦꯟꯈ꯭ꯔꯦ. ꯏꯁꯄꯣꯔꯠꯁ ꯏꯟꯗꯁꯇ꯭ꯔꯤꯗ ꯁꯥꯕꯗ ꯉꯥꯛꯄꯒꯤ ꯂꯩꯔꯤꯕ CRP ꯈꯔ, ꯃꯅꯤꯄꯨꯔ ꯔꯥꯏꯐꯜ ꯈꯔ ꯂꯩꯔꯤꯕꯗꯨꯗꯤ ꯃꯈꯣꯏꯒꯤ ꯁ꯭ꯀꯦꯂꯦꯇꯟ ꯑꯣꯐ ꯗ ꯀꯔꯤ ꯇꯥꯔꯦ ꯂꯦꯕꯔꯁꯤꯡ ꯉꯥꯛꯅꯅꯕ ꯈꯛꯇ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯟ ꯉꯥꯛꯄꯒꯤ ꯃꯐꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯇꯦ. ꯈꯨꯟꯗꯤ ꯀꯧꯇꯨꯛꯀꯤ ꯃꯅꯤꯡꯗ ꯂꯩꯕ ꯑꯍꯥꯟꯕ ꯐꯥꯔꯁ ꯅꯝꯕꯔ 1 ꯕꯪꯀꯔꯗꯨ ꯍꯧꯖꯤꯛ ꯃꯧ ꯄꯥꯏ ꯇꯧꯁꯤꯟꯈ꯭ꯔꯦ. ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯔꯀꯥꯔ ꯑꯁꯤꯅ ꯆꯦꯡ ꯃꯤꯠ ꯌꯦꯡꯗꯅ ꯂꯩꯔꯤꯕꯁꯤꯗꯗꯤ ꯁꯔꯀꯥꯔ ꯑꯁꯤ ꯃꯊꯧ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯁꯤꯅꯤ ꯑꯩꯍꯥꯛꯅ ꯑꯍꯥꯟꯕꯗ ꯍꯥꯏꯅꯤꯡꯕ. ꯃꯊꯪꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯤꯅ ꯁꯔꯀꯥꯔꯁꯤ ꯄꯨꯕ ꯍꯩꯇ꯭ꯔꯕꯗꯤ ꯇꯣꯛꯄꯤꯔꯣ, ꯕꯤꯔꯦꯟꯁꯤ ꯇꯣꯛꯄꯤꯔꯣ. ꯅꯈꯣꯏ BJPꯒꯤ ꯂꯨꯆꯤꯡꯕ ꯑꯣꯅꯔꯦꯕꯜ MLA ꯅꯈꯣꯏ ꯌꯥꯝꯃꯤꯅ ꯅꯈꯣꯏ 38 ꯂꯩꯔꯤ. ꯅꯈꯣꯏ ꯃꯔꯛꯇ ꯂꯨꯆꯤꯡꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯌꯥꯕ ꯃꯤ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯥ? ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏ ꯏꯔꯥꯡ ꯍꯧꯗꯦ? ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯤꯟꯗꯣꯛꯎꯅ, ꯅꯈꯣꯏ ꯕꯤꯔꯦꯟꯒꯤ ꯃꯍꯨꯠꯇ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯌꯨ. ꯃꯅꯤꯄꯨꯔꯒꯤ ꯂꯩꯕꯥꯛ ꯉꯥꯛꯄ ꯁꯥꯁꯟ ꯅꯤꯡꯊꯤꯅ ꯇꯧꯕꯤꯌꯨ. ꯑꯩꯈꯣꯏ BJPꯅ ꯂꯨꯆꯤꯡꯕ ꯁꯔꯀꯥꯔꯁꯤ ꯂꯩ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯅꯤꯡꯊꯤꯅ ꯃꯅꯤꯄꯨꯔ ꯁꯥꯁꯟ, ꯃꯅꯤꯄꯨꯔꯁꯦ ꯁꯥꯟꯇꯤ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯝꯃꯤ. ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ. BJP ꯊꯥꯖꯗ꯭ꯔꯦ ꯍꯧꯖꯤꯛ. ꯑꯗꯨꯅ ꯑꯇꯣꯞꯄ ꯗꯣꯜꯗ ꯂꯨꯆꯤꯡꯕ ꯑꯣꯏꯍꯟꯒꯦꯁꯨ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯕꯁꯤ. ꯏꯔꯣꯏꯅꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯑꯇꯩ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯑꯩꯈꯣꯏ ꯁꯛ ꯃꯥꯏ ꯎꯅꯗꯅ ꯋꯥꯔꯤ ꯁꯥꯟꯅꯖꯔꯨꯔꯦ. ꯃꯈꯣꯏ ꯍꯧꯖꯤꯛ ꯄꯤꯔꯥꯡ ꯁꯤꯟꯗꯗꯅ ꯂꯩꯍꯧꯋꯤ. ꯀꯔꯤꯒꯤꯗꯃꯛꯇꯅꯣ? ꯑꯩꯈꯣꯏ ꯏꯃꯥ ꯕꯕꯥ ꯑꯩꯈꯣꯏꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯩꯖꯔꯝꯕ ꯑꯩꯈꯣꯏ ꯏꯁꯥ ꯈꯨꯡꯒꯪꯗ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯈꯨꯡꯒꯪꯗ ꯏꯁꯥꯒꯤ ꯂꯩꯔꯝꯕ ꯌꯨꯝꯗ ꯂꯩꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ? ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯍꯋꯥꯏ ꯆꯦꯡꯋꯥꯏꯁꯤ ꯆꯥꯔꯒ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏꯕꯨ ꯂꯩꯈꯤꯒꯗꯕꯅꯣ ꯍꯥꯏꯅ ꯄꯤ ꯇꯥꯔꯒ ꯀꯞꯐꯧꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯤ. ꯑꯗꯨ ꯇꯥꯔꯨꯔꯒ ꯊꯦꯡꯅꯔꯨꯔꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯏ. ꯃꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯛꯀꯅꯤ? ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯍꯧꯖꯤꯛ ꯚꯥꯔꯠ ꯁꯔꯀꯥꯔꯗꯒꯤ ꯂꯥꯛꯈꯤꯕ ꯁ꯭ꯀꯤꯝꯁꯤꯡ in terms of crores 200 crores ꯃꯌꯥꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯄꯩꯁꯥ ꯁꯦꯟꯗꯪ ꯄꯤꯔꯛꯈ꯭ꯔꯦꯅ ꯍꯥꯏ. ꯃꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯁꯥꯅꯕꯒꯤꯗꯃꯛꯇ ꯊꯥꯗꯔꯛꯈꯤꯕ ꯄꯩꯁꯥꯗꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯀꯗꯥꯏꯗ ꯃꯐꯝꯗ ꯁꯥꯈ꯭ꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯁꯥꯈꯤꯕ ꯃꯐꯝꯁꯤꯡꯗꯨ ꯎꯈ꯭ꯔꯨꯜꯒꯤ ꯑꯃꯗꯤ ꯁꯦꯛꯃꯥꯏꯒꯤ ꯅꯛꯅꯕ ꯖꯒꯥꯗ ꯋꯥꯈꯜ ꯁꯥꯈꯤꯕ ꯊꯦꯡꯅꯔꯦ. ꯍꯥꯏꯔꯤꯕ ꯂꯝꯗꯨ ꯌꯨꯝꯗꯨ ꯌꯥꯝꯅ ꯄꯤꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ
ꯌꯨꯝꯗꯣ ꯄꯤꯛꯇ꯭ꯔꯨ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯌꯨꯝ ꯃꯤ 3 ꯂꯩꯕꯗꯣ ꯃꯤ 3 ꯑꯃ ꯂꯩꯕ ꯌꯥꯅꯕꯒꯤ ꯀꯥ ꯑꯅꯤ ꯈꯛꯇ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ ꯂꯦꯇ꯭ꯔꯤꯟꯁꯨ ꯂꯩꯇꯕ ꯂꯦꯇ꯭ꯔꯤꯟꯁꯨ ꯃꯌꯥꯝꯒꯤ ꯀꯃꯟ ꯂꯦꯇ꯭ꯔꯤꯟ ꯑꯣꯏꯕꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ ꯇꯣꯏꯂꯦꯠ ꯂꯩꯇꯕ ꯏꯔꯨꯖꯐꯝ ꯀꯥ ꯂꯩꯇꯕ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯋꯥꯍꯧꯕ ꯆꯦꯡ ꯆꯥꯛ ꯈꯔ ꯂꯩꯕ ꯅꯣꯡꯃꯗ 100 ꯔꯨꯄꯤꯁ ꯁꯥꯕ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯗꯣ ꯏꯟ ꯇꯥꯏꯝ ꯄꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯏ ꯌꯥꯝ ꯋꯥꯍꯧꯕ ꯃꯌꯥꯝ ꯊꯦꯡꯅꯩ ꯁꯤꯒ ꯂꯣꯏꯅꯅ ꯑꯀꯥꯝꯄꯥꯠꯇ ꯂꯩꯕ ꯑꯃꯗꯤ ꯃꯣꯔꯦꯒꯤ ꯂꯩꯕ ꯑꯗꯨꯒ ꯑꯇꯩ ꯖꯒꯥ ꯈꯔꯗ ꯂꯩꯔꯤꯕ ꯈꯨꯕꯥꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯊꯦꯡꯅꯔꯝꯗꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯁꯤ ꯑꯋꯥꯕ ꯌꯥꯝꯅ ꯊꯦꯡꯅꯅ ꯋꯥꯍꯧꯋꯤ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯁꯦ ꯚꯥꯔꯠ ꯁꯔꯀꯥꯔꯗꯒꯤ ꯊꯥꯗꯔꯕ ꯃꯤꯁꯌꯨꯁ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯑꯃ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯗꯒꯤ ꯀꯃꯤꯇꯤ MLAꯅꯆꯤꯡꯕ ꯀꯃꯤꯇꯤ ꯑꯃ ꯇꯧꯔꯀꯥꯟꯗ ꯀꯗꯥꯏꯗ ꯄꯩꯁꯥꯁꯦ ꯁꯤꯖꯤꯟꯅꯈ꯭ꯔꯕꯒꯦ ꯊꯥꯗꯔꯤꯕ ꯄꯩꯁꯥꯗꯣ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏ ꯊꯤꯖꯤꯟꯕ ꯑꯃ ꯆꯪꯉꯤ ꯃꯗꯨꯅ ꯄꯩꯁꯥꯗꯨ ꯆꯞ ꯆꯥꯅ ꯑꯐꯕ ꯊꯕꯛ ꯇꯧꯕꯤꯔꯕꯗꯤ ꯍꯦꯟꯅ ꯐꯒꯅꯤ ꯊꯕꯛ ꯅꯤꯡꯊꯤꯅ ꯇꯧꯕꯤꯗꯕ ꯇꯥꯔꯕꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯊꯥꯗꯔꯤꯕ ꯄꯩꯁꯥꯗꯣ ꯃꯤꯁꯌꯨꯁ ꯇꯧꯕꯤꯒꯅꯨ ꯃꯅꯤꯄꯨꯔꯒꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯒꯤ ꯑꯃꯗꯤ ꯑꯦꯁ ꯑꯦ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯑꯦꯁ ꯑꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯁ ꯑꯦ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯑꯦꯁ ꯑꯦ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯅꯪꯅ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯄꯪꯇꯧ ꯇꯧꯕꯗꯣ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯤꯅ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯅ ꯑꯩ ꯏꯁꯥꯃꯛꯁꯨ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯔꯤꯒꯨꯝꯕ ꯊꯦꯡꯅꯖꯈ꯭ꯔꯦ ꯑꯩꯅ ꯑꯦꯁ ꯑꯦ MLA ꯑꯣꯏꯕ ꯃꯇꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ MLA ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 6ꯗꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯗꯒꯤꯅ ꯉꯁꯤꯐꯥꯎꯕ ꯆꯍꯤ ꯑꯃꯒ ꯊꯥ 6-7 ꯁꯨꯔꯦ ꯆꯍꯤ ꯑꯃ ꯊꯥ 6ꯁꯤ ꯃꯅꯨꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯇ ꯀꯥꯏꯟ ꯑꯣꯐ ꯀꯝꯄ꯭ꯔꯣꯃꯥꯏꯖꯦꯁꯟ ꯐꯣꯔꯃꯨꯂꯥꯁꯨ ꯂꯥꯛꯄ ꯎꯗꯦ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯐꯣꯔꯃꯨꯂꯥ ꯂꯥꯛꯅꯕꯁꯨ ꯊꯕꯛ ꯇꯧꯗꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯩꯈꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯀꯥꯎꯟꯁꯤꯜ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯗꯤ ꯅꯥꯒꯥ ꯀꯨꯀꯤꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯦ ꯀꯨꯀꯤꯒ ꯄꯥꯏꯇꯤꯒ ꯈꯠꯅꯕ ꯊꯣꯛꯈ꯭ꯔꯦ ꯑꯦꯁ 2-3 ꯃꯟꯁꯇ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ NDAꯒꯤ ꯍꯧꯖꯤꯛ ꯑꯦꯂꯥꯏꯟꯁ ꯁꯔꯀꯥꯔꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯌꯥꯝꯅ ꯋꯥꯍꯟꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯊꯕꯛ ꯇꯧꯕ ꯍꯩꯇꯕ ꯇꯥꯔꯒꯗꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯑꯣꯏꯅ ꯇꯣꯛꯄꯤꯔꯣ ꯍꯥꯏꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯋꯥꯐꯝꯗꯨ ꯑꯃꯨꯛ ꯍꯟꯅ ꯔꯤꯄꯤꯠ ꯇꯧꯗꯨꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯁ꯭ꯀꯨꯜꯒꯤ ꯃꯅꯤꯄꯨꯔ ꯆꯤꯡꯒꯤ ꯂꯝꯗ ꯏꯔꯥꯡ ꯊꯣꯛꯄ ꯇꯥꯔꯕꯗꯤ ꯀꯨꯀꯤ ꯂꯝꯗ ꯏꯔꯥꯡ ꯊꯣꯛꯄ ꯇꯥꯔꯕꯁꯨ ꯀꯨꯀꯤꯒꯤ ꯅꯍꯥꯔꯣꯟꯁꯤꯡꯒꯤ ꯅꯣꯡꯃꯩꯁꯤꯡꯗꯤ ꯃꯈꯣꯏ ꯐꯒꯠꯇꯦ ꯁꯣꯐꯤꯁꯇꯤꯀꯦꯠ ꯑꯣꯏꯕ ꯑꯥꯔꯝꯁ ꯃꯌꯥꯝ ꯂꯩ ꯇꯝꯄꯥꯛꯀꯤꯗ ꯏꯔꯥꯡ ꯊꯣꯛꯄ ꯇꯥꯔꯗꯤ ꯉꯔꯥꯡꯁꯨ ꯑꯣꯄꯔꯦꯁꯟ ꯆꯪꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯣ ꯀꯨꯀꯤꯒꯤ ꯂꯝꯗꯅ ꯑꯣꯄꯔꯦꯁꯟ ꯅꯤꯡꯊꯤꯅ ꯇꯧꯗꯕ ꯇꯝꯄꯥꯛꯀꯤ ꯂꯝꯗꯅ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯐꯥꯅꯕ ꯍꯣꯠꯅꯕ ꯅꯣꯡꯃꯩ ꯂꯧꯈꯠꯅꯕ ꯍꯣꯠꯅꯕ ꯇꯧꯔꯤꯁꯤꯅ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯑꯁꯤ ꯃꯤꯠꯌꯦꯡ ꯂꯥꯏꯌꯦꯡ ꯆꯨꯝꯗꯦ